Akasvani Imphal Chitrabhanu Chitrabhanu na pau pazari ahan badamaru oiba pau Manipur Vidhan Sabha ngasi tongan ba bivak singi lupa koti lising ahom chamri humbuda taru rongi demand for grants kana duna pass tawkre Mukhyamantri Nongthombam Biren Hairi Myanmar ga tainari ba kamjom jila gi mafam singda mine phumle hari ba asigi sport inquiry tawragani Relief camp teleri ba lo ubangam traba longmi singda crop compensation piri haina lo singu mantri thongam biswajit na phungdokre National Sports University gi sengwa sagali ba si haina khumang saksin hanana ba Rajya Sabha gi MP election ba sana zawbuna sangsat ta takshin kre amashung Kerala gi wayana jila da thoki ba chingning khabi thoduk ta leki de ba mi gi masing chahum yokre miyoy kyana thiba khangdana leiri Taranithoi suba Manipur Vidhan Sabha ge taruk suba mifang ge ngasi humni chanba nimita tungan ba bibak singi lupa koti lising ahom chamri humbura taruki demand for grants kana duna pass tawkre ngasi pass to ke ba demand sing adu state legislature council of ministers secretariat municipal administration housing and urban development textiles commerce and industry public health engineering amadi administration of justice kini savagi luchingba amaso mukhyamantri Nongthombam Birena demand sing adu puthokduna khanna neraba matungda pass tawkhibani Mukhyamantri Nongthombam Biren Hairi Myanmar ga tainari ba kamjong jila gi mafam singda mine phumle hari ba sigi sport inquiry tawragani wafam asi fungyar kendra gi MLA Lesio Kashing na pukhalaki ba calling attention motion da Mukhyamantri na phungdoki bani mangna hai kamjong gi Myanmar ga tainari ba mafam singda mine phumle hari ba si hana tari adubu mafam aduda official oina chatuna sport verification di tawdri Myanmar da tangduleta da ba phibam leirabasu wangli namli gi mafam asida di karishu thoidok ba irang leite Irang Leibanate, Amoromda, Mine Tuti Asima Lengileba, Jam Humpuna, Sahitawi Aduba Barki on a de Masi Sahitodri. Sign Toway Toda Bahabasi, Tankraga, Mine Pumzilaktabana, Micham Prazada, Sokpasiba Europa Amadi, no Magasuriba, Suraga Chajariba Kunzasim the Kudong Chadabato, Lakle Harabanina, Atubada Pradhamantri, Mapan Thoramantri Amadi Grihamantri Gitakda, Wapumasigi Matanga Wari Sananaba, Maki Maki Digisu, Honagani, Aduga, Rajya Sabha MP election Basanaza Bodusu, inquiry report Taduna, Maki Maki Digisu, Kendra Sarka de Honanaba, Honagani. Sri Birena Makatan High Piba Masigimatanga Assam Rifles Raja Police Amadi CID Kambu Singh Tad Netizen Begi Tangai Padabasu Lady Baram Aduna State Administration Gatanaraga Mapan Thoramantri da Wakalagani Wafum Asileva Anigi Oibana Kendra Sarkada Kangan Bat Tangai Fade Sport inquiry adugi matungda thabak paikalagani hariba minesing adu Myanmarlom da phumlonaba oirgadi Myanmar sarkada lokthoknaba haigani natraga Manipurom da phumlomba oirgana Assam Rifles amadi Rajagi Ladiba experts in lokthokangani hainasu Sri Birena Makha takhi Hauzi pangthokna laiba urban local body gi mikhal soidna pangthoknaba thorang tori haina Mukhyamantri Nongthombam Birena phungdokre Manipur Vidhan Sabha da pukhalki ba cut motion amagi pakumpi de duna Mukhyamantri hai urban local body singi mikhal pangthokna lairiba asi tongan ba che na ba khara leiba dekini Panchayati oina mikhal pangthokna ba cabinet na warep lokiba leire madugi matung ina cabinet na lakliba September thada pangthokna ba khanari makhata na mikhal gi chapchaba matam ama bibina ba state election commission da khangin ki basu leire mangna hai ADC oina hill areas committee gi makedi gi delimitation gi tangai fadab leiba degi ADC gi mikhal asi pangthokna leibani adumoina mak delimitation gi thabu adu athupa matam da lution na ba committee da khanga lagani local body sing leitabana miyam na thengnari ba khudongcha da ba sing sarkar na khangdaba nate maram aduna hariba mikhal asi soidina chei asida pangthokna ba honagani mahangna hai Masih election sih yang tunggu mana? Election tunggu election tak boleh masih. Yes, ma'am. Then local body inability to hold election on time of all local bodies like municipality and ADC and panchayat. Court की केस में कुछ हम तunggu. Local body dah mahu yang municipality का केस selamat ini. Mesti kita macam akan dah केस तो क्यों जाए मना रूम जाए तरी क्यों जाए करना मतलब ना खत्म कर रहा कंक्लूजन देने वाला नहीं सी केस में यहाँ बोले खत्म कर रहे बोले यहाँ ना एक्सेप्ट इम्फाल म्युनिसिपैलिटी कॉर्पोरेशन की दा पापा मामा नहीं खत्म रिजर्वेशन की सेलुलाइ बोली इधर बोली है बीचे ये ना अम्मा खत्म करना अरे ये लो यार
Khanab atuda Congress ki MLT his location na pukhalapa cut motion amagi pakum piraduna mahut mantri Yumnang Khem Chan hai raises the building bylaw ase tungkoina chanhana ba sarkar na honari Municipal Administration Housing and Urban Development ki matang da cut motion pukhaladuna virodi MLT his location hai raises the building bylaw chanhan bagi thorang leitaba amadi property value tax ek chanhan bangam driba karigino haibedu khangan bi haina house puning chingsinki MLA gi wafum adu tarba tungda mahut mantri Yumnang Khem Chana hai anoba building bylaw asigi makhada tongan ba anoba chana kanglong kaya yauri ain ase mapung phana chana na ba honaba da han gi niyam gi wangmada saramba yum kaya ama sokadaba leibana raja sarkar na su yamda kumda khana dunna thabak pakhana na ba honari mangna hai hiram asigi matang da town planning mahut amadi municipality gi oiba mifam sing toina pangtok tuna wafum kaya khana kiba leire ain ase raja asida su chana na ba cabinet ta phawba puthok tuna khana ba leirabani MLA na pukhalakhiba cut motion atuda property tax ka mari lena ba wafam adugi palladuna mantri hai lamdam asida su hoji property tax lobo hore Imphal municipality corporation na konba mafam singda leiri ba miyam na property tax matam chana thidoksi haina appeal tawki Sri Khem Chan hai koi building permission in NOCC municipality dagi lobo lakada toina pam phamina ba tenganisi Sarkar ki कर्मचारी ना नत्रगा कनागु इंडिविजुअल हम बैंक दगी लोन लोग दो वो रगदी बिल्डिंग बायलॉस म्युनिसिपल कॉर्पोरेशन की एनओसी याव रगदी अदो आइदो हे अप्लाई दो एनओसी याव रगदी सगी बैंक लोन दो फंगो दबिना अदो इंडिविजुअल सिंदी अप्लाई दो दमाई दो ngasi lagi निमित तरा निमकी मंगदा आई म्युनिसिपल कॉर्पोरेशन कमिश्नर सो टीम म तबकांदा मसी सर्वे होरसे नाइ इतमजगरबनी Hauzik tabiriba Manipuri pau asi hegloba ganga se chatakiba Manipur Vidhan Sabha gi paudam taba phangi bigani madugi tungda district newsletter da ka kingsila gi ekhogi paumina piba paudum sanduk chagani paugi marakthana atemba break ama Rolex tilathi Manipur gi lokpham kaya da mai pak na sangeng tawraba tilathi dakni Rolex si sijinabana mayol chikbi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathopungami mausa gi khalda akaiba amat pide aduga pampoba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilathi dak yonba dukan khudingda phangbiragani Rolex Loni Singi Asing Mamaru Raja asida thogliba irang asina maram ordinary relief camp teleri ba miyamna santi ko oiba khongchat pangthokpada athingba pibiganu amadi paumi singi ningtamba khongang no biganu haina MLT his location na house puning chingsin kre ngasi Manipur Vidhan Sabha gi 0 hour gi kudong chabaloro duna MLA location hai ngarang relief camp teleri ba miyamna makhoibu masagi mayum dahalan biu haina chatkiba khongsat aduda police na sathakiba thong adu house na condemn thafum thoi relief camp ta leibina makhogi tungi hinana bagi lambi uruktaba amadi awaba khudong chadba kaya adubu kohon binana ba sarkar na lokot paya ba tharong sing lokot binana ba khongchat adu chatkibani mangna hai khongchat aduga mari lenana paumi amubu Manipur police na phukibagi thong adu ain lektabagi khudamni paumis na thawai khubak da haptuna miyam da asengba I paukaya phangalibani maram aduna paumi singi ningkha tambabu khongong no bagi tho makhata na thatadana ba sarkar na miyeng changhaningi haina house puning chingsinki tabiriba pawasi akaswani Imphal legini relief camp teleriba low ubangam draba low missing da crop compensation pidi haina low singu mantri tonga bisojina fondokre Manipur Vidhan Sabha da ngasi Congress MLT his location na pughalakpa wahangi pakum piraduna services hai lowu singo bibha na khangalaba low missing home department ta DC ki khutanda compensation oina sel gi tembang piba leire crop compensatory package ki makhada han batangka ki oina low milising ahum chamri marfu humdoi da sel gi tengbang pikre ani shubatangka ki tengbang gi sentencing asi apunba lomi lising ani subna humbudra ma thoida pine na ba thorang leire lomi sing da sel gi tengbang pine ba gi dama kendra sarkar na lupa koti chani subna mapan kai therakhi bani mang na hai crop compensation gi kana ba phangna ba gi damakta pradhan mantri fiscal bima yojna amadi crop compensatory package im khada changdraba yadaba che chang sumna pirak na ba lomi sing da relief camp te lei ba lek taba thidana thorong asigi kana ba piri ani shiba tangkak te tengbang pine na ba khangat laba lomi sing asi masagi che chang suraba lomi ngaktani amorom da hoji fa bada Imphal East ta lomi chahum hungfu Imphal West ta chama mafudra mapan Bisnupur da lising ama sumna kuntrama thoi thobal da kunmanga jiribam da yankhai ma thoi kangpopi da chani humbudani thoi
Chirachandpurda lomi lising ama chama kuntra tere Tenopalda kuntra manga amasung Kakching jilagi oina lomi chani kuntra mathoida selgi tengbang sing piki balere karigumba mathau tarabadi ahum suba tangkaki oiba list ama semduna lomi sing da kana bapina naba honagani National Sports University gi sanga sagaliba asi hen kumang sausuna packet pinanaba Rajya Sabha gi MP le semba chana jawbana sangsat taksin kre ngasi sataki ba sangsa ke mipam gi 0 hour gi matam da Sri sana jawbana hai Rajya se gi Imphal West zila gi mandung chana koktukta Housing National Sports University gi sanga saga packet tabasing asi lamdam sigi sanarishin gi khambi duna hen kumang sausuna ba packet piu hai ki sana khona ba gi lamda Manipur na lori ba thodang asibu khangbi ba oina Kendra Sarkar na Rajya sida Malem Thaki ogedaba National Sports University Sangan and Warep Loki, Hariva University Asileba Asig Oina Ihan Hanba Sports University Oigadoribani, Manhai University Asigi Sanga Sagapiki Tabasing that Tankareba Asig Madam Kaya Len Bayai Adubu, Masi Atubumatam the Lushin Bigi Tangai for the Belay, Manhai. Sir, my 0 hour subject is demand to expedite the ongoing infrastructural works for National Sports University in Manipur. In recognition of Manipur's contribution in games and sport, the government of India has taken a historic decision for the establishment of a national sports university at world-class standard in Manipur. This will be the first of its kind in the nation. For this, the people of Manipur are very grateful to our Honorable Prime Minister Sri Narendra Modi ji for introducing a bill for National Sports University in 2017 and then passed the bill as an act in 2018 in the Parliament. Jiribam Zilla Gilanzina dina relief camp the lady Bamus in the Zilla Siki Deputy Commissioner Lupa listing Amam Yentokre, Senfam Sing Adubidanaga multi-purpose school complex Leriba in Mess in the Intoki, Zilla Siki Lemoriba Soro Atingbi High School Children Home, Harinagar Amadi Boro Breaker relief camp the lady in Me, Jenny Malfumatuk in Atuba the Yentolagani Hari. Kakning jila gi manu channel ba hiang lam wa bai lam khai ima ketel saba lotion dabik ma tangasi ketel phambi singna ketel asida wakat mi pham kre mathang tha fa manung da ketel asi saba lotion rebadi makal makha kya gi khongjing sing gani hairi Akaswani Imphal gi pauk tabiri Kerala gi Wayanad jila da thoki ba chingning khabi thodok da leki de ba mi gi masing chhum yokre Hozimi kya su thiba khangdana lady hairi thokdo asi gi mari lenna mi kan bi thaba hozi sukana chathari ngasi mari ni chanba nimita am forces ki kamhuna Padaveta Kumar Degi Mio American Bangamki Mio Lising Ama Jangana team Nifu Kaduk Nami can begit Tabak Chatari, Sarkagi Pauna High, Manki Bamio sing Tinana Balokapam Topa Torampuna locally, Hauji Public Oina Wayanat the Mio Lising Mapan Hena, Tongantunga relief, Kamar for drama to the Changapam Logna lady, Amarum the Himachal Pradesh and Nonkana Chuba Dikiting Kaiba the Hosi Mio Kiatiba Kangana lady, and DRF SDRF police. Home Guard Amadi Fair Brigade ke apun bakamuna mangki ba myoy sing thibi ke tabak chathari ngasi kuluzila gi malana da dam tanel legi myoy mari kan bangam khi nupi sing oiba thosil sing matang na numini ni chathaka da awareness campaign amang ngasi degi ukrul zila da hogdokre campaign asi ukrul gi district administration district legal service authority amadi one stop center na punashin bani District Nasamukta Avian Action Plan gi makhade District Administration Kaching Amadi District Social Welfare Office Kaching Sinduna Mayambu Vav Tambi Thorum amanga se Kaching Higher Secondary School the Pangthokre Thorum at the school the Siki Principal and Luchinguna Kaching Jilabu Drug Free Oiba Jila Ohena Bagi Wasak Loki Nonetla the Hoki Banumi Karen Esida Chuki Bakan Manona Maram Orga Zila Siki Tonga Tonga Mapung Kada Chinging Kaiba Amadi Lainang Chen Therapy Tukdoka Tokre Rangkun amadi kumjizla ga taina bam mafam danga sinumida wairam khangodina chingning khairak padegi gari chachok sasinda chawna kaiba thokle masina maram oiraga gari amadi miyokya mafam adu da panduna leiri hoji aroi bada maroi ba pau amuk hanna Manipur Vidhan Sabha na ngasi tongan ba biwah sangi lupa koti lising ahum chamri humbudra taru rongi demand for grants kana duna pass tokre Mukhyamantri Nongthambam Biren Hari Man Marga Tainari ba kamzom zila gi mafam singda mind phumle hari basigi sport inquiry tawragani Relief camp leri ba lo ubak ngamdraba lo missing the crop compensation piri haina lo jimu mentri tungam biso jin phungdokre National Sports University ke sango sagali basi haina kuma sausunana ba Rajya Sabha ki MP election basana zawbuna sangsat takshin kre amasung Kerala ge wayana jila da thoki ba chingning khabi tho dr leki de ba mi gi masing chhum yokre miyo kyana thiba khangdana lady paulizari